मैम मैम नुंगाइबरी मैम आई ngasisu मैम दा अनोबा ब्लॉग अमा मैम दा आई खुदोल तमजगे मैम ना आई की ब्लॉग से ममांगी येंबो ओइबि तारदिको आई होइसे दागिस्तान दा लेने खंगमने अदो असी ब्लॉग सिना अनोबा येंबो ओइ तारसु आई नो जिक लेरिबो मफम से दागिस्तान हारिबो मफम से कोगी UFC की अफाओरबा खाबिब नुरमागोमेदोव की मागी मयुम ओइरिबा मफम ने अगोइसु मा खाबिब तो सिदगिने हाइबगी अगोइसे थवइना लाक्सबने अदो खाबिब की वीडियो खरसु सेमग्रे अदो सिगी लमसे कोगी दागिस्तान से खाबिब ना मसक ममिन ताकपदौना मयाम ना खंगनै बहाना दागिस्तान से रशिया की मनुंग चलगसु यामना खंगनदे अदुबु खाबिब की वीडियो सेमग्रबा मतुंगदो आइना ngasi मयाम दा सेमजदरिबा ब्लॉग से कोगी दागिस्तान की मागी फजा मागी एंशियन की थाइने की अरीबा वाई मयाम फजा लैबको अदु मयाम दुदि आइना सेमदि ngमरoi अदो आइना ngasi सेमदु कोगी गामशुल गोस्ट विलेज नको कोगी खुंगंग अमल लैना हाय खुंगंग जी कोगी एवांडोन विलेज ने कनामदा लैद्रे हायबा युम चहुम मुक्ता बदो हौजि से युम 70 80 मुक्ता एना हायबको असिगी मफम से कमाइना तौगे से आई मयाम दा चलगा पुलप येंगमिनरसे आइना हौजि चतुरिबा मफम से को गामशुल हाइसे हौजिक लेइसना मचखलानेबा कोगी दागिस्तान की सिटी हाइतारे सिदगिना 180 किलोमीटर्स मुक लेइबको अदुदुगा लंबी याम फत्ते हाय 180 किलोमीटर चला मतुंग पुंग अनि मु खोंगना चतुनी हौजिकी खुंगंग से येंगना बैदमक्ता अदो मी मयाम अखोइना इंडियन दा अखोइना अहानबगा ओइदुरे खंगदे मी याम लाखतो मानदेबको अदो मयाम पुना येंगमिनरस आइना ममांगी दा कोगी सिटी ऑफ द डेड kana सरू सरांगी अकीबै टाइप दा खरसु सेंगिदना अदुमाइना सिजे कीगेदा कीरोइद्रा हाइबदि खंगदे दो गोस्ट विलेज हाइबनिना मोइ मी द लैनद्रमिनको मोइना हौजिक मोइना हाइबदा आइना सुम येंगबोनेको अदो मोइगी लोकेलिटीना हाइबदा युम गैसे मयाम लैरमबसिंगदो अकाय अतोइगा मयाम यावगरे हाइबा अदो युम खरा खक लै हाइबा 70 80 मो तो कमाइ तोगेदो अखोय यामना एक्साइटेड सु ओरिबा अखोय मरीने चमिनैसे अदो चलगा पुलप मयाम येंगमिनरसे अखोइसिको हौजिकी गोस्ट विलेज तो अदुदा चटपा हौरैनेबा अदो सिदगी किलोमीटर 160 70 सुमाइना लापे अदो हौजितगी सि आदसी सिटी नेबको तो हौजि जेबगी नेशनल हाईवे गुम लाकपाउरे अदो लंबी यामना फत्ते ना हाय हौजि पाउगि फरीबको असिगी मथकि जो काखतुने मुगी लंबी जे कोगी जिप लाइन ने अस्सलाम वालेकुम रशिया द कोगी मॉस्को की रोमदना कोगी मीटिंग ने बसे हाय हेलो हाय बसे कोगी प्रीवेट नत्रगा द्रास्टुचे हाइनेबा प्रीवेट हारगना कोगी इमानबा मशन दुगो द्रास्टुचे हारगना खरा सेनियर दा अदो सोमगी पार्ट से को कोगी साउदर्न पार्ट नेबा सोमगी साइड दि कोगी मुस्लिम ना अयाम लैबनिना अदुना खुसिदि कोगी द्रास्टुचे प्रीवेट से हाइदरे साइदि अस्सलाम वालेकुम जे असिसी अदुम हारे अदो अखोय जे लंबी यामना फत्ती हाय लंबी दो चटप खटपदो अदो खोंगना सु चतुने हेक आदा यौरगा पुंग अनि अमु खोंगना चतुने दो यामना एक्साइटेड वरी मफम द कमाइ तो गेदो दो यौरगांदा अदुम फसदो येंगस मैम अखोय को गोस्ट विलेज द यौरेबको अदो अखोयना पुरकपा कार दो अदो दो आबोक चटप यादेबको अदो मोइना आइसे पुंग अमा मखाइ चनी खोंगना अदो मोइना 2 किलोमीटर द मोगी साइड जिप्सी अमा लेबको ममांग लैसे अरिबसे सिजना 2 किलोमीटर पुबिरगे अदो चत यारो अदो मी खगदि लाक्नै अदो चलगा येंगस असिगी गाड़ी सिने खोइना किलोमीटर अनि जे खोइ थाइनागी थाइनागी गाड़ी ने असिजे सिजे खोइना पप गाड़ी दि चतप यादेबा बदि चिंगनिना अदो मी मयाम दि लाक्पदि ओइदे अदो मी खदि लाए अदो मथक चलगा येंगस याम एक्साइटेड ओइ लंबी ती फत्ते पूरा चिंग ngakne ओश क्या तो काखले खोंगना मिनिट नेमफु काखतने वांगे यामना वाले यौदो बस थुमा गांगे कुमदा बुदि वारोय काखलपगी अंगमदो यौ याद्रे तो यौ याद्रे खरदि वाले मिनिट 30 अमुक ngaine काय सि हुमांथि सौरे यौ याद्रे तो सिगेन दाद्रे खोजे सिदैदि उदि उरे आई फुस पुंग लुपे आदा लैसे यौरे
ꯃꯅꯛ ꯂꯥꯞꯅ ꯎꯔꯁꯨ ꯃꯅꯥꯛꯇ ꯅꯛꯁꯜꯂꯒ ꯎꯠꯂꯒꯦ ꯐꯖꯅ ꯑꯩꯈꯣꯏ ꯌꯧꯔꯦ ꯒꯣꯁ ꯚꯤꯂꯦꯖ ꯑꯩ ꯁꯛꯇꯤ ꯎꯠꯂꯔꯣꯏꯒꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯒ ꯑꯩ ꯃꯅꯨꯡ ꯆꯪꯉꯒ ꯃꯣꯏꯒꯤꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯃꯔꯝꯁꯨ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯃꯅꯨꯡꯗ ꯆꯪꯉꯒ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯔꯁꯤꯌꯥꯗ ꯗꯣꯛꯇꯔ ꯇꯝꯅꯤꯡꯕꯁꯤꯡ ꯂꯩꯔꯒꯗꯤꯀꯣ ꯑꯩꯉꯣꯟꯗ ꯕ꯭ꯔꯥꯎꯜ ꯃꯤꯇꯩꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯁꯥꯇ꯭ꯔ ꯑꯗꯨꯝ ꯄꯨꯁꯟꯖꯩ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯑꯩ ꯄꯨꯁꯟꯖꯗꯣꯏꯅꯦ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯅꯤꯠ ꯍꯦꯛ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯥꯎ ꯐꯥꯎꯔꯒ ꯀꯔꯤ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯗꯃꯤꯁꯟ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯍꯥꯟꯅ ꯅꯤꯠ ꯊꯥꯈꯤꯕ ꯑꯣꯏꯔꯒꯅ ꯑꯗꯨꯒ ꯅꯤꯠ ꯊꯥꯗ꯭ꯔꯤꯕꯁꯤꯡꯅ ꯍꯟꯗꯛ ꯊꯥꯕ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯈꯪꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯃꯇꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯔꯦꯡꯀꯤꯡꯀꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯋꯥꯔꯜ ꯔꯦꯡꯗ 1200 ꯁꯨꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯃꯣꯜꯗꯣꯚꯤꯌꯥ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯐꯝꯒꯤꯗꯤ ꯑꯩ ꯃꯌꯥꯝ ꯈꯪꯉꯦ ꯏꯁꯥꯃꯛꯁꯨ ꯔꯁꯤꯌꯥꯗ ꯂꯩꯕꯅꯤꯅ ꯑꯩ ꯃꯌꯥꯝꯁꯨ ꯀꯔꯝꯕꯅ ꯇꯝꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯈꯪꯒꯠꯆꯔꯒ ꯃꯣꯜꯗꯣꯚꯤꯌꯥ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯅ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯃꯃꯥꯡꯗꯁꯨ ꯄꯨꯁꯜꯂꯦ ꯍꯟꯗꯛꯁꯨ ꯑꯩ ꯄꯨꯁꯟꯖꯗꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯔꯤꯁꯦ ꯑꯩꯅ ꯁꯤꯒꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯣ ꯑꯋꯥꯕꯁꯤꯡꯗꯣ ꯌꯥꯎꯍꯟꯗꯕꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯝꯒꯗꯕꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯋꯥꯕꯗꯨꯗꯤ ꯑꯋꯥꯕ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯑꯩ ꯕ꯭ꯔꯗꯔꯁ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯌꯥꯝꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯃꯣꯜꯗꯣꯚꯤꯌꯥ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯂꯩꯌꯦꯕꯀꯣ ꯁꯥꯏꯠꯇ ꯆꯠꯂꯁꯨ ꯌꯥꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯃꯤꯡꯒꯤ ꯇꯥꯏꯞꯅꯦ ꯁꯤꯗꯒꯤ ꯍꯧꯔꯛꯑꯒꯦ ꯁꯤꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯌꯨꯝ 200ꯃꯨꯛ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯏꯈꯤꯕ ꯊꯨꯒꯥꯏꯈꯤꯕ ꯇꯧꯔꯀꯥꯟꯗ 70ꯃꯨꯛ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯀꯔꯤꯒꯤ ꯂꯩꯇ꯭ꯔꯤꯅꯣꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯁꯤꯒꯤ ꯂꯝꯁꯦ ꯂꯥꯞꯄ ꯌꯥꯝꯅ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯣꯏꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯇꯝꯗꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯀꯩꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯒ ꯐꯦꯁꯤꯂꯤꯇꯤ ꯑꯝꯇ ꯐꯪꯗꯕꯗꯣ ꯊꯥꯏꯅꯒꯤ ꯑꯦꯟꯁꯤꯌꯟꯒꯤ ꯃꯇꯝꯒꯤ ꯌꯨꯝꯅꯦ ꯑꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯁ ꯑꯅ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯤꯈꯩꯅ ꯂꯣꯀꯦꯜꯅ ꯍꯥꯏꯕꯗ ꯁꯤꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯕꯨꯠ ꯂꯩꯔꯦ ꯕꯨꯠ ꯊꯣꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯅꯈꯤꯕꯅꯦꯅ ꯍꯥꯏꯌꯦ ꯕꯨꯠꯀꯤ ꯑꯣꯏꯅ ꯋꯥꯔꯤꯗꯤ ꯑꯣꯏꯅ ꯒꯨꯒꯜꯗ ꯀꯩꯗ ꯐꯪꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯨꯠꯀꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯒ ꯒꯨꯒꯜꯗꯕꯨꯗꯤ ꯒꯣꯁ ꯚꯤꯂꯦꯖꯅꯕꯨꯗꯤ ꯍꯥꯏꯌꯦ ꯆꯪꯉꯛꯀꯦ ꯑꯇꯩ ꯑꯗꯣ ꯇꯝꯅꯕ ꯈꯣꯠꯄꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤ ꯃꯌꯥꯝ ꯇꯨꯔꯤꯁ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯇꯝꯅꯕꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯇꯝꯅꯔꯛꯄꯗꯗꯤ ꯈꯪꯗꯦ ꯃꯤ ꯑꯝꯇ ꯂꯩꯅꯗꯕꯅꯤꯅꯀꯣ ꯑꯗꯣ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯀꯤꯅꯕ ꯐꯥꯎꯋꯦ ꯑꯗ ꯈꯔ ꯑꯃꯅ ꯀꯤꯅꯗꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯦ ꯃꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ ꯑꯗꯣ ꯒꯣꯁ ꯚꯤꯂꯦꯖ ꯑꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯅ ꯍꯥꯏꯕꯗꯀꯣ ꯂꯣꯀꯦꯂꯤꯇꯤ ꯁꯥꯏꯗ ꯑꯝꯇ ꯂꯩꯇꯦ ꯃꯣꯏꯁꯤ ꯍꯥꯟꯅ ꯁꯥꯏꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯃꯤꯅ ꯍꯥꯏꯕꯗ ꯒꯨꯒꯜꯗꯕꯨꯗꯤ ꯕꯨꯠ ꯊꯣꯛꯄꯒꯤ ꯃꯇꯥꯡꯕꯨꯗꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯌꯥꯎꯗꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯏꯒꯤ ꯃꯤꯅ ꯇꯨꯔꯤꯁꯀꯩꯅ ꯃꯤ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗ ꯕꯨꯠ ꯊꯣꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯗꯒꯤ ꯒꯣꯁ ꯚꯤꯂꯦꯖ ꯑꯅ ꯑꯣꯏꯈꯤꯕꯅꯦꯅ ꯍꯥꯏꯌꯦ ꯕꯨꯠ ꯊꯣꯛꯄꯒꯤ ꯋꯥꯔꯤꯗꯤ ꯑꯩꯅ ꯒꯨꯒꯜꯗꯁꯨ ꯄꯥꯕꯗꯗꯤ ꯊꯦꯡꯅꯗꯦꯕ ꯑꯗꯨꯕꯨ ꯒꯣꯁ ꯚꯤꯂꯦꯖ ꯑꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯊꯣꯛꯄꯩꯁꯨ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯆꯥꯎꯈꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯆꯤꯡ ꯃꯊꯛꯇ ꯂꯩꯕꯅꯤ나 ꯃꯥꯎꯟꯇꯦꯟ ꯃꯊꯛꯇ ꯂꯩꯕꯅꯤꯅꯀꯣ ꯁꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯌꯣꯟ ꯑꯃꯅꯦꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯅꯦꯕ ꯔꯥꯌꯣꯟ ꯀꯧꯋꯦꯕꯀꯣ ꯁꯤ ꯏꯃꯨꯡ ꯆꯪꯉꯒꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯋꯥ ꯉꯥꯡꯕꯗ ꯍꯥꯟꯅ ꯂꯥꯎꯏꯁꯦ ꯌꯥꯝ ꯊꯤ ꯋꯥꯏꯑꯦ ꯁꯤ ꯇꯨꯔꯤꯁ ꯑꯝꯇ ꯂꯥꯛꯑꯣꯏ ꯁꯤ ꯃꯐꯝꯁꯦ ꯑꯩ ꯈꯪꯉꯦ ꯂꯥꯛꯇꯥꯔꯁꯨ ꯍꯥꯏꯗꯤ ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯦꯕꯀꯣ ꯊꯑꯣꯏꯅ ꯇꯟꯗꯕ ꯃꯤ ꯂꯥꯛꯑꯅꯤ ꯁꯤ ꯃꯐꯝ ꯊꯤ ꯂꯥꯞꯄꯦꯕ ꯑꯗꯨ ꯁꯤ ꯆꯪꯉꯒꯁꯨ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯣꯏꯗꯕ ꯃꯇꯝꯗꯨꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯕ ꯋꯥꯠꯄ ꯁ꯭ꯀꯨꯜ ꯅꯨꯡꯁꯜ ꯂꯩꯔꯛꯇꯕ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯁꯥꯐꯝ ꯈꯪꯉꯛꯇꯕ ꯑꯗꯨꯒꯤ ꯃꯤ ꯑꯃꯃꯝ ꯁꯨꯝ ꯀꯩꯅꯣꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯗꯒꯤ ꯂꯣꯏꯅ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯑꯦꯝꯇꯤ ꯑꯣꯏꯕ ꯀꯅꯥꯝꯇ ꯂꯩꯍꯧꯗꯕ ꯁꯤꯁꯦ ꯅꯣꯡꯃꯒꯤ ꯀꯥꯏꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯦꯕ ꯑꯩꯁꯦ ꯏꯃꯨꯡ ꯆꯪꯉꯕꯅꯦ ꯇꯨꯁꯨ ꯏꯇꯣꯝꯗꯅꯦ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯌꯦꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯄꯥꯛꯊꯔꯒ ꯆꯪꯗꯣꯏꯅꯤ ꯁꯤ ꯊꯣꯡꯅꯥꯎꯒꯤꯅꯦ ꯃꯣꯏꯁꯦ ꯊꯣꯡꯅꯥꯎ ꯂꯩꯔꯦ ꯁꯥꯏꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯃꯣꯏꯁꯦ ꯍꯥꯟꯅ ꯑꯩ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯑꯁꯤ ꯏꯃꯨꯡꯁꯦ ꯈꯔ ꯆꯥꯎꯕ ꯏꯃꯨꯡ ꯑꯣꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯏꯃꯨꯡ 200ꯃꯨꯛꯅꯦ ꯑꯗꯣ 70 80 ꯈꯛꯇꯅꯦ ꯍꯣꯏ ꯀꯥꯏꯈꯤꯕꯗꯒꯤ ꯇꯧꯔꯤꯁꯦ ꯑꯁꯣꯝꯗꯁꯨ ꯀꯥ ꯑꯃ ꯂꯩ ꯑꯣ ꯀꯥ ꯑꯃꯃꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯥꯏꯒ ꯑꯣꯏꯔꯦꯗꯅ ꯁꯤꯗꯒꯤ ꯆꯪꯉꯛꯑꯀꯥꯟꯗ ꯁꯣꯝꯅ ꯀꯥ ꯑꯃ ꯁꯣꯝꯅ ꯀꯥ ꯑꯃ ꯑꯣꯀꯦ ꯑꯗꯨꯗꯨꯒ ꯁꯣꯝꯗꯁꯨ ꯀꯥ ꯑꯃꯃꯨꯛ ꯂꯩꯔꯤꯌꯦ ꯀꯥꯏ ꯇꯝꯅꯅꯤꯕꯁꯤꯗꯤ ꯑꯁ ꯀꯩ ꯇꯜꯂꯦ ꯌꯨꯝ ꯑꯅꯤ ꯁꯤ ꯌꯨꯝꯅꯤꯁꯦ ꯊꯪꯅꯔꯦ
ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯅꯦ ꯆꯪꯕ ꯇꯜꯂꯦ ꯑꯁꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯤ ꯅꯝꯕꯔꯁꯨ ꯂꯩꯁꯦ 99 ꯍꯥꯏꯔꯒ ꯊꯣꯡ ꯀꯠꯂꯤꯅꯦ ꯑꯣ ꯐꯨꯟꯖꯟꯈ꯭ꯔꯦ ꯁꯤꯗꯁꯨ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯔꯛ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯂꯝꯕꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯆꯠꯂꯝꯅꯤ ꯊꯥꯏꯅ ꯁꯨꯝ ꯆꯠꯂ ꯌꯦꯡꯉꯛꯀꯦꯀꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯅꯥꯝꯇ ꯂꯥꯛꯑꯝꯈꯤꯗꯧ ꯃꯥꯟꯗꯦꯕ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ ꯑꯩ ꯁꯤ ꯋꯥꯍꯩ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯣꯕꯀꯣ ꯊꯥꯖꯗꯦꯕ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯃꯇꯤꯛ ꯂꯥꯞꯈ꯭ꯔꯦꯕ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇ꯭ꯔꯦꯗ ꯀꯥꯏꯗꯒꯤ ꯑꯗꯣ ꯑꯩꯅꯁꯨ ꯄꯥꯝꯖꯕꯩꯅꯤꯗ ꯁꯨꯝꯕ ꯆꯠꯄ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯂꯩ ꯑꯩꯒꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯗꯨꯒ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗꯤ ꯊꯣꯡꯅꯥꯎꯅꯤ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯃꯦ ꯌꯨꯝ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯀꯥꯟꯗ ꯃꯈꯥꯗ ꯑꯃꯁꯨ ꯂꯩꯕ ꯁꯤꯒꯤ ꯌꯨꯝ ꯈꯨꯠꯁꯥꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤ ꯒꯦꯠ ꯄꯥꯜꯂꯝꯃꯅꯦꯕ ꯒꯦꯠꯁꯦ ꯌꯥꯎꯗ꯭ꯔꯦ ꯁꯤꯁꯤꯅ ꯁꯤ ꯆꯪꯉꯦ ꯃꯣꯏꯁꯦ ꯊꯥꯏꯅꯒꯤ ꯌꯨꯝ ꯈꯨꯠꯁꯥꯅꯤꯅꯀꯣ ꯃꯈꯥꯗ ꯑꯣꯏꯅ ꯂꯩꯕꯖꯥꯠꯅꯤ ꯁꯤ ꯀꯥ ꯑꯃ ꯑꯣꯏꯔꯝꯅꯤꯁꯦ ꯁꯤ ꯊꯣꯡꯅꯥꯎ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯁꯣꯝꯒꯤ ꯂꯩꯀꯥꯏ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯄꯗꯤ ꯉꯝꯃꯔꯣꯏ ꯃꯇꯣꯟꯗꯁꯨ ꯂꯩ ꯃꯤ ꯃꯌꯥꯝ ꯂꯩꯁꯦ ꯃꯇꯣꯟꯗ ꯃꯤ 2-3 ꯂꯩ ꯌꯨꯝ ꯈꯨꯠꯁꯥꯁꯤꯅ ꯑꯃꯨꯛ ꯈꯔ ꯈꯦꯠꯅꯔꯦ ꯃꯌꯥꯝꯗꯒꯤ ꯅꯥꯛꯁꯦꯞꯇ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯒꯤ ꯅꯨꯡꯁꯦ ꯌꯦꯡꯉꯨ ꯑꯀꯟꯕ ꯅꯨꯡꯅꯦ ꯃꯣꯏꯁꯦ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯁꯤꯗꯤ ꯀꯥꯈꯠꯀꯦ ꯃꯥ ꯑꯩꯌꯥ ꯁꯤ ꯀꯥ ꯑꯃꯅꯦ ꯑꯁꯤ ꯌꯨꯝꯁꯦ ꯆꯥꯎꯋꯦ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯁꯤꯅ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯃꯈꯥꯗ ꯁꯤꯗꯤ ꯆꯪꯉꯔꯣꯏꯒꯦ ꯁꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯇꯝꯅꯔꯝꯅꯤ ꯍꯥꯏꯒꯨꯝꯅ ꯌꯦꯡꯉꯨ ꯁꯤꯅ ꯑꯃꯨꯛ ꯁꯥꯏꯠ ꯑꯃꯅꯦ ꯑꯃꯨꯛ ꯁꯥꯏꯠ ꯑꯃ ꯑꯩꯈꯣই ꯆꯠꯇꯧꯔꯦ ꯆꯠꯂꯝꯗꯥꯏꯒꯤ ꯑꯝꯇꯪ ꯐꯨꯜ ꯑꯝꯇꯪꯁꯦ ꯒꯣꯁ ꯚꯤꯂꯦꯖ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯨꯜꯅꯤ ꯋꯥꯔꯦ ꯆꯠꯂꯒꯦ ꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕ ꯃꯐꯝꯅꯦ ꯑꯩꯅ ꯁꯨꯝ ꯑꯦꯟꯁꯤꯌꯟꯒꯤ ꯑꯣꯏꯕ ꯊꯥꯏꯅꯒꯤ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯁꯦꯝꯅꯤꯡꯗꯅ ꯑꯩꯅ ꯁꯦꯝꯖꯕꯅꯤꯗ ꯃꯤ ꯈꯔ ꯂꯥꯛꯑꯦ ꯇꯨꯔꯤꯁ ꯑꯗꯨꯒ ꯇꯝꯅꯩ ꯁ꯭ꯋꯥꯏ ꯈꯔ ꯑꯃꯅ ꯈꯨꯗꯣꯡꯆꯥꯕ ꯋꯥꯠꯄꯗꯒꯤ ꯆꯠꯈꯤꯕꯅꯤ ꯃꯤꯁꯦ ꯑꯃ ꯆꯠꯈꯤꯕ ꯑꯅꯤ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯨꯂꯞ ꯆꯠꯈꯤꯕꯅꯤ ꯍꯥꯏ ꯑꯗꯣ ꯌꯨꯝꯗꯤ 300ꯃꯨꯛ ꯂꯩ ꯆꯠꯄꯒꯤ ꯃꯔꯝꯁꯦ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯍꯥꯏꯕ ꯄꯨꯂꯞ ꯑꯩꯅ ꯍꯥꯏꯗꯨꯅ ꯑꯃ ꯃꯤꯅ ꯍꯥꯏꯅꯕꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯋꯥꯅ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯁꯥꯍꯤꯜꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯌꯦ ꯃꯥꯏ ꯆꯦꯅꯦꯜꯗꯣ ꯌꯥꯝꯅ ꯌꯥꯝꯖꯗꯕꯅꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯆꯕꯅꯤꯅ ꯃꯥꯒꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯉꯩ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯒꯣꯁ ꯚꯤꯂꯦꯖꯇꯒꯤ ꯑꯩꯈꯣꯏ ꯍꯜꯂꯦ ꯑꯃꯨꯛ ꯀꯨꯝꯊꯗꯣꯏꯅꯤ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤ ꯋꯥꯕ ꯖꯔꯅꯤꯅꯤꯗ ꯁꯤ ꯖꯔꯅꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯋꯥꯔꯦꯕ ꯑꯁꯨꯛꯇꯤ ꯋꯥꯏ ꯄꯇꯥꯛ ꯇꯥꯔꯅꯤ ꯑꯩ ꯑꯗꯨꯅ ꯃꯌꯥꯝ ꯗꯁ ꯕꯤꯗꯥꯅꯤꯌꯥ